Ngasi ayuk anganbada Youth Manipur gi thomi singa BJP Manipur Pradesh ki President A Sardaga unakre ngasi unakhiba aduda Youth Manipur gi thomi singna A Sardagi wafam singda pendaba fongdorakli jena hana no yawgrabne paper da loin tawgrabne Prime Minister da Home Minister da Party President da mogi mathakta aikoina lawba aikogi decision se media da loina phung ado sidai sida aikoiga noi cha singa sum haina da leibdu mo ta noi ta ka leba ko na phung gi ba tawbu do ko ye ngo ko chu kai de ko ai ju haksa ngam de yam sen na ko ai yam sen na noi gi interest da lak bani adu ai khoina nga si bawda kam haina noi gi against ko to mai to ko no ai kam haina noi gi against wa ko ko no adu ni da ai khoina Manipur gi che liba mayam si gi interest ki wang da amata taw bya ga se sin tang di noi chu adu Lawbidre madam mama samak su khange central leader na lawdabaduna ngasi bawda action namta makoi gi mathakta leite adu still mamang na lawram dabadudi kasu kaide hujiki Manipur da home separate administration talabani aduga Manipur da hayeng haksit ngasi dagi horiba November sida lan tawrani na hairaba ji bawda makoi akoi gi che do yang kanna nainari na tapire adu nainari ba si ji akoi thabak to onthok tragadi akoi madam ji bu respect tawdaba akoi national central leader jingna akoi state leader jibu respect tawdraba adu itargadi madam music se akoi cookie MLA di akoi cookie miyang gi interest hairaga moi di separate administration gi damakta any condition da makoi di lep kani na lep kre ado akoi madam di state ki president moina madam gi oiba akoi warol jing si statement jing si madam na tawjari ba lokali ba step si thawai rakrabani na madam je akoi leiriba BJP akoi political party asi akoi makata na support tawbam thoiba masi support tawroi haidana madam na akoi hai ba ngambagi praja miyam gi interest ta hujikti praja miyam natraga aigi political party haiba ani dugi khalda onagadama matam do oibani karamba khalda khandi gadoino praja miyam gi interest ta BJP haiba akoi political party asi akoi praja miyam gi damakta khandre haidana akoi BJP jibu support tawba ngammaroi habase esa state leader moina haibiba ngamra haina hangjama matamda political gi akoi sigi wahang jangum matamda politics yaungnaru gumji ena haire aduna koina Youth Manipur na BJP gi state president ni mohona sumai to ga hairagadi lammeliba Manipur bu thugaigani hairiba kuki MLA sing ase mana panthokpa yagani khaluba asigumba akoi gi lebak miyam na khanmo wakhalon asi state ki president am oina madi karim ngamamre haibsima akoi thamjage ani subada akoina ngarang unaba lakpada Youth Manipur na ngasi bawbada chatharakpa non violence oiba khongjangda akoi kana amatana akoida yam kana forcefully tawgidri adubu ngarang di akoina lakpa matamda ine sada unayena lakpa matamda mafam masida akoi masang mamingi paningdaba akoi state force ichinau singi maikaidagi haibire moina tawraga tanthu haibani akoi di state noina leaga unage haibadu akoi di athingba leite haidana tawraganda akoida water cannon sijanadana ningdamdagi ingraba hingsingsida youth singsida amadi tear gas kapsanba masi akoina state force ki chinau singbudi lana lawjade maramdi moidi order amagi makhada chatpani aduna state force ki chinau singsiga akoi leiriba Manipur gi naha singsiga akoi nungai nadanaba yaba thokpa yaba mawongda akoi sumaina akoi order pisanbi basisu matungda leiriba akoi lengakpa bu isunu luchingba bu oiba bisunu ngasi bawda chatsu chatharakri adubu ngasi ine sadagi mafamdadi chathabigre madu yam akoi Youth Manipur na akan mawongda kandem tawi haibasi ma akoi